Bajang tabiru khwaipungna pu image TV na taramna okchabolonya khurumjari ngasigi maroi pauda tongan ba power substation mari ngasi mukhyamantri na sangakhre Kakching da peace rally chatkre loinana Trinamool Congress na UP government sogatba tokrabasu sarkar di kairoi dori Mapungoi pau lobirasi tongan mpham mari haibadi Kangla Sangai Pro Kawamadi Sangai Pata 33/11 kV substation sing Kongbada 132/33 kV substation ama ngasi Mukhyamantri Okram Ibobina Sangabaga loinana Manipur Electricity Department gi Energy Billing Portal for IED1 gi online hangdokre Thorum asi Chief Engineer Power gi makhada sinkhibani Kongba substation the Pangtok Kiba, Thoram Aduda, Health and Family Welfare, GAD Amerikadagi, Minister Phunjathang Tonsing, Social Welfare and Cooperation Minister A.K. Mirabai, MLA MD Amin Saha, MLA E. Chansu, Sarukyaki. Ngasigi Thoramda, Wangangaduna Chief Minister Okram Ibobina Hai, Hojik Rajya Sida Maigi Kudung Sadabukia, Lairiba Seat Sarkarna, Salt Tonanaba, Hongtang Sing Lokatkani. Ngasi Sangari substation sing Asina Miamda, Panganbayaba, Maising Panghalagani Haiki. Ngasi Mukham Sida, Innovation Toriba, substation Simasi, Head Commission Tower Targabi, Maki Som the High Tare, Maru in Ham is the side Sida, when a father day Madudi, Pawarsi, Tokimatic stable very reliable weba power quality issue yam ajana improve torani haibasi koi haja jari aduna ai mayam punamata aina fil tawjari state government na maruina power department na konariba mayam punamosinsi public cooperation pradamyam gi cooperation yaw gadi koi tawsin simai kapda koi Minister Phunjathang Tonsing na su thoranga mari leinana wapam kya phongdokhi ADC makada asiso ADC meeting da seminar masala sabla masila hoiski mampai kani haina ADC asa rafira koi supai kali matam khal bicara saya tahu mari bicara ada semua sih lo lama advance substation Mariga Asigumba Ajoba station power station ama Manipulali I can give you the first of its kind in the history of Manipur. She can't come properly. Handak sahi lisingani tari thugi oina United Nations na International Day of Peace bu Sustainable Peace for a Sustainable Future haiba timda palantauri thoramasigi saruk ama oina Center for Informatics Science and Culture Kakching amadi Library and Information Center Kakching na pun sinduna mahiroi singna Peace Rally ama chatkre Peace Rally adu Kakching Municipal Council ki Chairperson M ina khunbina Kakching na walai lampak tagi lamthaki ba adu da councillor K.S. Subadani Devi amadi member and Sangkisosu Sarukyaki Ngasig rally aduda Victoria High School Padmaratna English School Martin Grammar School amadi Kakching High Secondary School gi mahiroi chahumrom henbana Sarukyaki Kongchat adu na halai lampak tagi hauraga Kakching gi akoiba da laiba mafam kaya da koina satluraba matungda kongchat hauphamda amuk lamthung laki Peace Kami, Karinamak, Mokoi, Mahin Masintang Madam, Adunabat, Matang-matanggi, Kori Bariam, Bihar Mitmun, Kanasayama, Wansidak, Amri, Unatang, Akari Manipur, Kori Bab, Yang, Mayasri, Mata Kori Bab, Wansidak, Chanti Kami.
Sana amadi sel hurali haibi wahudagi sel amadi sana huran bada senabi nupi ani miyang na pari todok asi ngasi kaithel masa parengda laiba mayang lambam Subhaschandra Pokpalai Khidraba Tombigi yumda sana amadi sel huran ba lesabi amaga mau amaga pharaw matung mangkhriba senpham sing amadi sana adu mioi ani sina singba haina yanabagi chirol ama inakhi madugi matungda nungthil pung amarom tarakpa da mafam adugi miyamna irang horaktuna huran bada chena mi ani adugi yum sing akai atoi thon khre sana madi sel huralambi nupi ani adusu kaithel masa pareng adu maktadagini hari Raja Yogini Brahmakumari Rupa Incharge Kaching Branch Sinduna ngarangdagi Imbimasa High School da Prajapita Brahmakumari Ishwarya Vishwavidyalaya gi Platinum Jubilee gi thoram makha sathrak poina ngasi Class 4 dagina 6 phawbagi painting competition pangthokre competition asida punna mahir chamriga marputaru rom sarup yaki Jharkhand pangthok kiba 34th National Games sarup yakiba triathlon gi sanore ahum nangasi Sports Club Kaching da lupa lakh amagi senpham donate tawkhre ngasi Budiras Road Kaching Bazar da leiba club asida pangthok kiba chamba thoram amada paisa asi khudol tamkibani paisa donate tawkiba triathlon player ahum adudi 34th National Games da team gi oina gold aduga individual da silver laurak khrabi S Nanau Devi apokpa S Ibocho team gold phanglakhibi KS Renuka Devi apokpa Madhu amadi team silver phanglabi and Suresh apokpa and Ibomsani S Nanauna club asida lupa lising yangkai KS Renukana lising kuntra amadi and Suresh na lupa lising kun khusinaki